ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯁꯛꯆꯒꯗꯧꯔꯤꯕ ꯏꯁꯩꯁꯦ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯅ ꯍꯥꯏꯗꯤ ꯀꯌꯥ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯅ ꯁꯛꯆꯕ ꯅꯠꯇꯦ ꯉꯔꯥꯡꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯔꯒ ꯈꯨꯗꯣꯡ ꯊꯝꯖꯕꯅꯤ ꯈꯨꯗꯣꯡ ꯊꯝꯖꯕꯅꯤ ꯁꯣꯏꯈꯤꯅꯥꯡꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯗ ꯈꯨꯗꯣꯡ ꯊꯝꯖꯅꯤꯡꯕ especially to our graduating batch ꯑꯗꯨꯅ ꯐꯣꯇꯣ ꯅꯝꯃꯤꯅꯤ ꯅꯪ ꯐꯣꯀꯁ ꯇꯧꯊꯣꯛ ꯀꯥꯏꯗ ꯔꯦꯀꯣꯔꯠ ꯑꯣꯐ ꯇꯧꯒꯦ ꯍꯣꯏ ꯁꯤꯗꯅꯤ ꯑꯩꯅ ꯇꯧꯔꯤꯗꯣ ꯔꯦꯀꯣꯔꯠ ꯇꯧꯔꯦꯗꯅ ꯑꯣ ꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔꯦ Karena iko karena ibida sakit
ꯑꯗꯨꯗꯤ ꯄꯤꯛꯁꯟꯕ ꯌꯥꯔꯦ ꯇꯥꯡꯒ ꯃꯥꯜ ꯆꯥꯎꯈꯠꯂꯨꯕꯩ ꯖꯨꯝꯗꯤ ꯐꯖꯗꯦ ꯁꯤ ꯂꯣꯏꯔꯦ ꯗꯥꯏꯔꯦꯛ